Indiana Pakistan da Chatakiba Operation Sindoor terrorist group Jaish-e-Mohammad ke Chief Masood Azhar ke Imung-Manungi Meeoi sing Thawai Mangkhiba Adugi yenglaga lupa Crore ge shenpham compensation oina Pakistan government na Piraba Yari. Hiram asigi matangda National Gay News Channel 1 da fonglakpa report amana hai Indiana Operation Sindoor ge sarugam oina Pakistan ke Bahawalpur da Chatakiba attack amada terrorist group Jaish-e-Mohammad Zem ge Chief Masood Azhar ge imung-manung ge Meeoi sing lekidaba adugidamak lupa Crore ge shenpham pinaba Masood Azhar na Pakistan government ta claim tauki Masood Azhar ge claim asina maram oiraga Pakistan government na hairiba terrorist group asige chief ta shenpham ase compensation oina piraba yai haidi panba yabadi Indiana chatakiba operation Sindoor da lekidraba singge khwaidagi naknaba imung-manung ge Meeoi sing da lupa Crore amamam ge shenpham pinaba Pakistan ge Prime Minister Shehbaz Sharif na lautokpa lekre haiba wafam Pakistan ge PM na phongtokpa lekrabani wafam asida yumfam oiraga Zem ge Chief Masood Azhar na Thadurakpa warul amada Indiana chatharakiba Operation Sindoor da mahaki imung-manung ge Meeoi kaya lekidre manduda mahaka pokminaba machenupi ge imung-manung ge Meeoi sing pulap yauri lekidraba sing aduge khwaidagi naknaba imung-manung ge Meeoi hairagadi mahakna oire maramaduna Operation Sindoor da lekidraba singidamak Pakistan government na compensation oina lautokiba lupa Crore amamam ge shenpham adu mahaki oinadi pulap pullaga lupa Crore phangpham to i haina Masood Azhar ge warul aduna palli haina wan ge report asina makatari